Ukhrul amasum Kangpokpi district ki tungan mafamda nongmai kapnabada miyoi ani sokli. Ngarang Urkhul amasum Kangpokpi district ki tungan mafamsing nongmai kapnabagi thaudokta misam ani sokli haina ihang wungpi walking committee amasum Kuki CS walking committee na thokpa chirolom da khangalakli. Siol dun hai tangkhul khulai paibising oiramgani haina singnabasingna ngarang ayu anganmada sangkai khulda nongmai kapslaki tungda Lapland tingpi bung rota nongmai kapagi thokki. Ngarang ayuk pung mapan makhairong tabada ting bunga masum Lapland ani ki marakta satpa auto rickshaw amada sinakaithil romdagi automatic rifle sizinaduna nomai kapsulaki maduna maram oiraga gari edu accident hoki thaudo adur nupi ama yauna miyo ani as opanangki soklaba nupi edugi khwang nomai maruna panrigi dakpham leramki amadi mahak aruba phibamda leidi thaudo adugi mamang ngasi ayuk pung mangaga minute taraga mangarom tabal sakhangnabasingna sangkai khulna nongmai maru ahum mari kapsalakpadagi khunja singmi painaki thaudo adur aso open natragana misi minadi yaukidi hairi thawong asi yamna lebak thibani sina kaithil leiriba mari super maha regimena thawong asi gi mayokti action amata lokhatna leki hiram asigi matangda mari leinapa authority na lokhatpam thokpa action sing lokhatpiu hainasu takshilaki hairi Kangluk ki irang matung ahan boy na Minister Y Khemsa na Guwahati da Kuki Council gi mihut singa wari sanakri. Haukiba sa ying lising ani ka kun humdoi gi me ahumdagi tholakhiba Kangluk ki irang asigi matung ahan boy na ngarang Minister Y Khemsa na Guwahati da Kuki Council gi mihut singa wari sanakri. Press da phangba pawi source ki matung ina ti minute nifu ka mga rom supna wari sanakhiba duda nakal ani ki marakta state asida hauzik laidiba irang siga mari lainana isu kya gi matang na puthoktuno wari sanakhi wari sanabadu Kuki Council gi delegation singi maikaidigi hauzi Urkhul district ki tungan maphamda Kuki amasum tangkul community ani gi marakta thokliba ungkhatnabagi thaudo asi athuba matamda nem thananaba amadi thaudo adu victim oiraba singi justice phangananaba wanthok laina santi amasum amuhana hanagumna nungsi sana leimindanabagi matangda sarkar gi maikaidigi mathau taba thabak kya paikhatnaba pukatki Kuki singna taliba separate administration asigi political demand asigi waroisana ma laktriba fauba Kuki amasum Meitei singna Tariba district singa lonaba anigi marakta hauzik lairiba buffer zone asigi security ningthina maintain taunaba amasum Kuki su group sing yaun state sarkar amasum bara sarkar na puna sathariba tripartite to asi athuba matamda loisinduna lamdam asida matam supai goina santi lainaba thabak thoram sing paikhanabigi wafam sing taksinki Adumainama meeting adura makata na yasinaba natragana formal oina discussion chatakiti makata na nakal anigi marakta issues nga sige matangda wari sanaba haina sugana kiyari Kuki Council gi delegation singi wari sanakhiba dugi matangda Minister Y Khemsa na media ra phongdokhibada mapung oina mifam madura Kangluk ki irang asina maram oiraga mayumekei thadoktuna lanjenaraglaga hauzik relief camp da leiriba IDP sing mayumda hanjanma ngamdana leiriba asigi matangda wari sanakhi Khoaidigi hena maru oiribadi ungkhatnariba Kuki amasum Meitei anigi marakta hanagumna nungsi sanaba purakpa aduni Kayam kuina Central Force na jaga khara miyam ngak senbigi thaba asya thaduna laikhigedoribano maramaduna community singi marakta thokiba ungkhanaba adu kauthoknaba amasu hanagumna thajanaba adu amuhana lehanaba honabatai hairiba thajanaba adu leiraba khakta IDP singna makoi gi hanagi jaga sing aduda changsinduna leiba ngamgadoribani Tangai fadana leiriba phibamasi santi puraknaba ahoba amadi mathoktai sarkar gi maikaidigi leiriba irang asiga mari leinana wari sananaba invite tawkhibada Kuki Council gi maikaidigi yanakhibadu gi matungina thakatpa phongdorakli lamdam asida santi puraknaba gi panamda sarkar na Kuki Council gi delegate singa wari sanakhibani sai ohum lom pharaklaba Kangluk irang asigi manungsanna ahanbo oina state government amasum Kuki Council ani gi marakta wari sanakhibasi aphaba amani makata na wari sanakhigani amasum forgive and forget haiba wakhalunda lamdam asida tangdu leitaba mari santi puraknaba punamangna appeal tawri maki maikaidigi su lamdam asida santi puraknaba amasum hanagumna Kangluk ani gi marakta amuhana thajanaba adu lehananaba honabani wari sanakhiba dura demand natragana commitment amata leiti
Wari sanakibatuda IDP sing makoy hanagi mafamda hanjinabigi wafamda sanakibani. Wari sanakibaduga mari lainana press na hangkiba tuan wahang singi pakum Minister Waikem Zana hakibada Prime Minister Narendra Modi gi maikaidigi hanadagi hauna Manipur gi territorial integrity kaidongai da kaheloi hanagi fiumda adumak kaihendana thamgani haina phongdokiba leirabani. Prime Minister na singbu wafam ama phongdokraba matungda maki maikaidigi karibo hainingai leiribagi haki. Buffer zone gi terminology gi matang na haikibada government ki oina di buffer zone haiba matareki masi yamna sensitive oiba zone amani nakalani gi marak thajana daba leiba tarabadi security force ki maikedi gi asigumba sensitive zone asida checking gi damakta leiba tabani hauji asi amaga hunna ngana bigi matam nati aikoina santi purak pamlabadi puksiel sengna masum issue asi gi matangda khwaidi gi maru oina lawduna hotna basangi kanagumba singna masi haide natraga madu haide haina focus tawridabana ki census की मायोक्ता ZFD ना पोस्टर कैंपेन से तकरे सरकार ने नमपुर census सत्थना बहोना बा असुंबो ओइरे लमदम सिद लैरिबि illegal immigrants सिंग NRC नत्रगना मसिगा मानव mechanism अम सिजिनदुना मितोप सिंग खंदोक्त्रिबा फावबा census पांगथोकपा यारो हैना Committee for Just and Fair Delimitation ZFD ना संक्षिलकपा खोंगजंगी मनुंगसना ngasi खोरंबल कैथिलदा पोस्टर कैंपेन से तकरे लोइना करिगुम सरकार की माइकैदिगी मियामना सेंसस लेपनब लाउरिब खुलाउ सि ताबिदना थबक पैखलक तारबदि मियामना करि तब ngambagi हाइबदु येंगब ताबनि हाइना JFD की कन्वेनर जितेंद्र निंगोंबमना फोंगदोखे मांगना मखतना हाइखिबदा ngasiदगी होना सथरिबा पोस्टर कैंपेन असि मरु ओइना नो NRC No census, no IDP settlement, no census, Lal Loidri census yetu, no census, end with crisis, justice first, no free movement, no census, resolve present crisis first, census after hype demands asidani. Lamdamasidi April amadigi hauna census pangthokani haina sarkar na thorang toribasigi mayokta ngasidigi hauna poster campaign sa thabawkibani. Poster campaign si Manipur gi tuan mafamsingda paaksana sa tharagani. ZFD na census ki mayok te leibanati tawbutabu lamda masida leiriba mito miyan chasinga si hana khandoklaba matungda census pangthokpiyo haibani maram aduna leiribi issue si sarkar na mamutta na khannaraga census pangthokna borep labiyo lamdam sida leiriba political party singna su census ki matangda leiribi issue si gidamak khallaga thabak tawbiyo bot lep kani haina tholakpa singna Manipur kan gi haina tholakpa oirabadi ahanbada census ta akan mamiyeng sangduna thabak tawbiyo state asida hauji oiriba phiba masida census pangthokpa haibisi asumba oiroi illegal immigrants in khandoklaba matungda asumba census pangthokpiyo haibani state asi hauji mito miyan cha singna langwai sankibadagi political economy amsum social norms sauna kaitharakpi illegal immigrants in lamda masubu khutpai si na paishilakli ba sidigi karigumba khara tauna sarkar amsum miyamna puna khangminaba matam oiri illegal immigrants ngasi hana khandoktaba yadi haina खन्ना थपक तौबियो करिगुम JFD अमसुम मियामना लाउरिब खुलाउ सितादुना सरकारना नमपुर सेंसस सथनब होनरगलबदि मियामना करि तौब ngambagi हेबदु येंग ताबनि हाइना फोंदोखि लोइनना सेंसस की मयुक्त खुलाउ क्या सुलाउखि स्टेट सिदा ड्रग ललोनबसिंगी मथक सब सब एक्शन लखनब यूनियन होम मिनिस्टर की डायरेक्टिव थागली आरामबाई यूनियन होम मिनिस्टर अमित शाह की माइकैदी स्टेट असिदा लैरिबा ड्रग कारबार चाउना तौरिबसिंगी मथक्ता अकनबा एक्शन लखनबा हंदक नौना डायरेक्टिव पिरखिबदुगी दमक्ता आरामबाई टिंगोल की माइकैदी थागतपा फोंदोकली हाइदि आरामबाई टिंगोल JSQ की कंट्रोल रूम ऑपरेटर खाबा मंगांग थादोरखिबा चिरोल मन हाइरिबना स्टेट असिदा मरु ओइना मणिपुर की सिंगी मफमसिंगदा पाक्सना पॉपी थाबासिना नेशनल सिक्योरिटी चाउना सिंगनबा मा पिरखली asma sigumba illegal activity kya sina Manipur khakta natna laiba asigi north east region amasum India pumbada laiba naha million kya amada saitheng piribani asigumba ain kaina drug ki karbar dagi phanglak sanpham singa sina ain yadaba amasum hingsa gi thong kya da sizinaduna state asida amasum masigi wangbada santi amasum tangdu laita phiamda saun akiba piribani state asida illegal immigrants sing park sana poppy pampi thaba amasum drug ka mari lena thong sing park sana sathari basida arambai tingol na haksina lawi maram aduna drug ka mari lena ba issue sing sida athubagi oina amasum karigumba phibam amatada yasinaba tawduna khudakki tagi khut thingjan pamthui loinana lamda masigi ain kaina sangsilakli illegal immigrant khandokhinaba NRC tawba yauna akan masiksin thorang sing paikhanaba union home minister da appeal tawri asigumba akan ma thorang sing asina state sida santi tangdulaita bamasum nungsi sana pa purakani
loinana lamdam asida laiminariba community singi marakta hanagumna nungsi sanaba purakpa ngamgani Chief Minister na Guwahati da satlaga Kuki Council gi mihut singa wari sanaba haibisi miyam gi ikai khumnaba manghanbani kokomi lamdam sida tangdu leitaba hanjilaknaba wari sanabagi khongthang ama lokhalakliba taran oi adubu leiba asigi Chief Minister masa Manipur gi wangmada satlaga lup amaga wari sanariba sidi yaba ngamloi haina kokomi gi maike digi phongdurakli hiram asiga madi leinana lamphel pat leiba kokomi gi office ta lup asigi thaumi sing yauna na pangthukiba pawgi mifam amada lup asigi convener YK dire na hai kumjai lisingani ga kungo humdoi me ahumdigi haurakhiba irang asina maram oiraga lamdam asida khaibung tanabigi mawng amada lairibasi mauksagi phibamda hanjiklaknaba lup asin angamba thakta honaduna lakli asiguma tanja asida iramdam asigi ikai khumnaba mangadaba mawng amada kanaguma amagi hekta wari saba haibisidi maram sadaba amani haina lup asina lawi lamdam asida tangdu laitaba hanjilaknaba wari sanabagi khongthang ama lakhulagribasi kokomina taram oi adubo lamdam asigi ikai khumnaba mangadaba thausil tharang singi mayokta di legani Chief Minister masa Guwahati da satlaga Kuki Council gi mihut singa wari sanaba haibisi Manipur miyam gi ikai khumnaba manghanbagi thongamani Manipur manungda wari sanabagi mahut iramdam asigi wangbada satlaga wari sanabagi thabak paikhalakliba lup asini yaba ngamroi asiguma thong asi amuhana thowandana bohanagadabani amaromda Manipur gi wangbada Chief Minister masa satlaga wari sanariba tungda lamdamnaba ama oihaunabagi masa amani lamdam asigi apunbagi interest gi wangbada akaknaba kanglup frup amagi interest ta lengana thabak paikhalakpagi phibam laklabadi madugi abagamloi madugi mahut kanglup frup punamakta manaba mi yengduna tasin khomjinaba lengana honagadabani ngasi lamdam asida lusinba naidana leiriba wathoksing matam sana lusinduna matam asida tangdu laitaba puraknaba lengana honagadabani henesu mangna makhatana phongdokhi Guwahati da Manipur lenga ka wari sanakhiba du kariguma makhalamati warep lawbu natrakan yanakhiba wafam laiti KJC Chief Minister Yumnam Khemsanga Guwahati da unaraga wari sanakhiba du kariguma makhalamati warep lawbu natrakan yanakhiba wafam amata laiti haina Kuki Council KJC gi makedi gi phungdurakli hiramasigi matana KJC gi information and publicity ne thadorakpa chirolamna hai ngarang ihan hanboina Manipur lenga ki Chief Minister Y Khemsana lusingduna KJC gi lusingba singa Guwahati da wari sanakhi pung 8 tagi haukiba wari sanaba da pung amaga minute nifuga mangarom satakhi sei ohum pharaklaba Meetei amasu Kuki wani ki marakta thoklibi irang asida ihan hanboina lenga ka wari sanakhiba du singthaningai oina khongthang amani ngarangi mifam adura KJC gi makedi gi Chief Minister Y Khemsana tungan ton bofung kya pukatki maru oina Kuki amasum tangkulani ki marakta thoklibi irang asi lakshindana ba madi irang asi ki wan thoklaiba madi tung koina satnagadaba waroisana puraknaba masum victim sing asum well phangnanabagi matangda Chief Minister na taksingki wafam singadu Chief Minister na pokning sangna tabibaga loinana lumna lokhi amaramda Meetei amasum Kuki ani ki marakta thoklibi irang asi ki political gi weba waroisana ma puraktriba phawba buffer zone ningthina ngak sienabagi maru oiba wafamsu Chief Minister da khanki loinana haujik chathariba sugi wari sanaba asi khumang soksinduna sapsaba waroisana ma puraktuna region asida tungkoina satnagadaba tangdu laitaba puraknabagi matangna su sandokna thamki wafam singadu tarba matuna Chief Minister na Manipur da mahoksagi tangdu laitaba hanjilaknabagi matangda lenga asina paikhatliba thabak tharong kyagi matangna marik suna thamki loinana haujiki luraba tanpham asida KJC na asoba khongthang ama thangduna maruiba thaudang ama lorakpa asigidamakta makna thagarba phongdokhi punamak singa si oiduna su ngarangi wari sanabaduda kariguma makhalamate gi warep natragana yanaba purakpadi lekhidi haina KJC gi sirol sina makhatari TKS na su makhatana satna handana dawi tawri ukhul district ki tuan ma khul singna Kuki militant singa masum tangkhul naga ki khulnga ko volunteer singa atat akham leitana haukiba nami kharane sida nomai kap nabagi thaudok sing thokpa maramna community ani asigi khunja singda aki ekhang pakhat hanbata natana community ani gi marakta tension wangna leidi hadi yamna kiningai oiba thaudu amada haukiba irai numita urkhul district ki sina kaithel khul manakta khul asidagi mama masa lawsu duna leiringai da khulai matik sana paiba Kuki militant sing atamnana nomai kapsin duna attack sa tharakre hadi Kuki militant sina sata khiba attack adura mama masa ani na lauri na kanda pak duna lot pegi video footage sing housing social media ra kana viral oiba thingnari amasung attack adura aso apandi yaukhidi hadi
Kuki militantsingna mafam aduna nongmai kapan loikraba matung sina kaithel khulgi khunjasing mama masani bu rescue tawna patholakpa matamda lambi da thangnana leiba lepland Kuki khulgi nupisingna khulgi akoibada thibumgi thabaksing chathaba pokhaidriba army grade motor ama phangma ngamkhri hairiba motor makhal asi lanpham singda paramilitary natragana army sing seasonaba 51MA illuminating motor round ammunition flare ni hairi Posa legally natragana practically civilian sing seasonaba atingo thamliba motor amani hairi Sina Kaithel Village authority ki matungina khulai paiba Kuki militant sing na Sina Kaithel Tangkhul Naga khulgi akoibada haukiba sagol sa numitagi hauduna ayuk nungthil naidana nongmai kaptuna khunja sing de attack chathatuna lakli amaromda khulngakpa volunteer sing na suma khoigi laijaba single natragana double barrel sing nongmai paiduna Kuki militant sing nongmai kapna bagi thaudok sing leptana thokli hauji Kuki militant sing na Tangkhul Naga taba khul sing da sangsilaktuna tatana nongmai kaptuna khunja sing da attack tawribasida mari lenaba security amasum administration na kari suhaiba ngamduna leiribasida nungnangba phungdokladuna Tangkhul Naga Village di Tangkhul Nagalong Walking Committee amasum Tangkhul Katam Nauk Saklong TKS singna suspension of operations sugi manungdi yariba Kuki militant sing sugi ground rules sing thugaiduna phone khulai paiduna Naga khul sing de attack sathariba si yenglaga su agreement si pura makha na satna halaga no haina dabi tawrkli NREF thengnaba mafamda mayoknaraga hatkani KZBB Naga Revolutionary Eastern Front NREF ki miyoising thengnaba mafamda mayoknaraga hatkani haina Kokizau Village Volunteer KZBB na akan bawapam thamnakli KZBB Central Defense Committee na thadorakpa warol amada hai Manipur gi urkhul kamjong kangpokpi maikei militant outfit asina irang sagatuna khudong thiba kya thogali Tampak based over underground group singi mateng loraga NREF na hairiba mafam asida thabak thorom kaya lakhalaktuna Kuki amadi Naga gi marakta nungsina handana bahonari oirakliba phiba masi nungnang pokningai ni haina palladuna makhatana hai matam sana kangloma se nungsi sanan leminarakliba mafam asida atamnana ingtapa phibam kahenna bahonarakli haukiba March taraga mathoida water supply gi pipeline semjin besakhiba Kuki zogi khunja ani phakraba thangnaba numik ayukta Umangamada sina phangraba matungda KZBB gi wapam asi phongdorakpani hairi social media hauji video footage ko loinana viral oirakli hauji ngasi thokiba thaudo amada Guwahati da ngarang minister Y Khemsan da Kuki Council gi lusingba sing unakhiba duda yaningdaba phongdok oina masing yamlaba miyamna Kuki Council gi chairman Helian Thanglet ki Chuchampur leiba mayum nung thajinba yauna attack tokri hairi Miyang irang ado masing yam security force laktuna control tawkhrabasu Chuchampur town ungkhatnabagi thaudok singdi makhatana leidi hedi akopa paw mayam punna makhatana ngaminagisi